Asi sandukjari betoromasi Diamond Radio ni sandukjaba Crime Reports. Nupi angang sing dutokliba tongan ba Manipur khakta natana India ki kachin koya amadi angakpo crime sing asi aikoina wari oina tamjoduna miyamda khanghanjana namhona jabadugumba program amani Crime Reports. Asimu puduna lakchari Diamond Radio na Crime Reports humphogumari subatangka. Ngasigi tangka asi miyamda koina tahanjakiba tangka adudagi yamna tonganba tangka amani. Ngasigi case asi mahimasingda thawai luptrubi red light ki jaga amada leiba adum laba nupi macha ama purbi. Red light haibase miyamda khajitang haijari. Red light haiba jaga asi Maharashtra ki mafamda Bharat ki mafam singda leiba tonganba kothe Hindi londa kothe haraga khangnaba jaga nupi singna masagi ijat pu yolaga mafam adudagi phanglakpa paisana hingnanabagi damakta lanthengnaba adugumba mafam amani asigumba mafam singa sida tonga manha oriba nupi singna numidang waram hek yobadagi mafam aduda kesinduna nupana makhoibu apamba khallaga masagi aningba thunglaba matungda sel piramlaga mafam asidagi chatkiba adugumba jagani mafam asibuni red light hairaga khangnaba jagasi masi Bharat ki mafam singda asigumba masing thingamdraba jaga sing kaya marum lei asigumba jaga sing asida makhoi gi masa masu sing yorokpa matamda masa masu sing nong hek ngan madagi mafam aduda magi masa masu sing chen chongduna sanaba amadi makhoibu mahi masing ningthina tamhandana sauroklaba matungda mamana mafam aduda tawriba karbar aduda masanu pisingsu adumak yauksinba red light ki jaga singda adumak chani tongan ba NGO gi miyu singna mafam adudagi macha yorokpa matamda masa sing adubu mahi masing tamhanduna NGO gi khuthangdagi hariba sing asi makoina yamna kan hone NGO na paikhaliba thabak aduna mai paklabra haibadi makoi gi maraktasu NGO na hariba wafam aduda indaba makoi gi masina sinpamni makoina hayeng chauruklaba matamdasu makoi gi mama singna adumna thamlambani amadi makoina polokpa masa sing adusu makoi gi matung ingadabani haiba yaudaba nate adubu masigi marakta mafam aduda leikhaba nupi kayana makoina polokpa masa sing adudi hariba lambi asida leitananabagidama makoibu matik chaba mi oinanabagidama angamba thakta honabasu yaudaba nate ngasigi case asida miyamda tamjarakpa lijarakpa matamda taba nuwaitaba toina sijanadaba wahai wata sing sijanarpa asigidamakta tabiriba singna pukchel chawna ngakpigani maramdi wari sing asi sengna miyamda khanghanjananaba amadi wari sing asidagi afaba sing loksalaga phattaba sing nakanda thamduna afaba tamak loksananaba honarakpada wahai sing asi tangai phadana sijanajabani red light ke jaga asida saurokhibi purbi mahaki manaunupi Janvi amadi mahaki itontonmi manaunupi Ruchi amadi mafam asida mahaki maru mapang kya marum sulle masida natana mahaki maru mapang singi marakta maga luna tinajabi Archana mafam asida leirami makoi sing asi hek nongan badagi mafam asida chen chongduna langduna sanaba amadi numidang wairamgi hek matam yorokpada mafam asida makoi gi macha masu sing phajinduna mafam aduda leiba nupi singna kesinduna nupa singna lakpa amadi makhoibu mafam adudagi aningba nupa singi aningba apama thunghalaba matungda makhoidagi sel lahoba haibasina mafam adugi chanabi oiba mafamni adubu hariba mafam sing asidasu mayum makai panba masagi nupa leiba aduga red light ki jaga asida chatnariba niyom sing asida sungau yaudaba imung manung kharasu adumak leirami masigi imung manung ni purbigi mama hariba sinfam asida karigumba mate yaude mafam asidagi ayu anganmada chatkhraga tonganba factory amada chatuna thabak sururga numidang wairamda amuk halaktuna masa masu sing pija pithak tawduna mahi masing tamhanaba honaba dugumlaba nupi amani mahaki nupa ayuk anganma matamdagi thokraga yu tap tana thalalaga numidang wairam hek changlakpa adugumba nupa amani asigumlaba imung amada saurokhibi purbi mahaki punsigi warini ngasi miyamda tamjariba asi Englishing amaga chamapan maudra taruki matamasida purbi NGO ki khuthangda mafam aduda laktuna mahi masing tamnanabagi hairakpada mahi masing tamba chatlami purbi amadi Janvi amadi Ruchi adubu purbi hariba nupi macha asi lairik laisuda karigum amata maha puning changlamde mahana puning changba haibabu yumda TV yengduna phamba TV gi serial yengba film yengba jagoi saduna adumak leiba haibasina mahangna hena hinaba amoirami masida sunatana mache ahan purbina adumna tawrabanina makha tabi Janvi amadi Ruchi su mache gi matung adumak ilami numidang wairam matam halakpa matamda mahaki mapa yu ngauduna halaklami amadi masa sing aduna harau harau chinsinduna baba aikhoi gi chocolate leirakpra haiduna hairuba matamda mapa aduna noigi damakta chapon marang kaina leirakpa tarene ha aije kuberni ne aidi ning thongni na noigi marang kaina chapon leirak tarene thabok wana suru kanjidane chalo
awidena hina sing pali jolo khupang na thajalakna ba matam adu da purbina haiki baba karigino matam param matam baba na yung auro gi yumda dum changai si karigino akhoi bu nong mata nuksina mata to bideba maram si karigino nang cinthak te yam khumba pambrana nang ingon da baba korkono haidro karigino na ingon baba koroi se ha aina baba da baba ko ba yadri si maram karigino ai je mui haibagiro akhoi chinna ohum da aina musubuna po ai haibagidama baba na ibu thina tawriro nang wayam ngam pambrana nang cinthak te yam khumine na chalo aingon da baba korkono asumna mahana purbi bu yam thina tawro masigi matung na mahaki nupina chak thong dono leki matam adu da purbi gi mapan haiki chak thong manatro masi chak thong manatro chak tu chasa thiro chalame matam adu da purbi gi maman haiki sel di pusalakti ne chak loirabra haibadi ning thodongna dungang ngeba sel pusalakpra hangnuragana manai masen dongna karim to upai lejada bami dongna yum ama palabadi na chana su thakani yum asida natuna cha thakani haibasi nang khangdro nongamadi numita bok thokraga numidang waram di yu thakchalaga yum asida nungti ge smaina sum laga matau karam ni yum pan chari no oi thabak wana surga ne laise aingon da nang na dugu musita bu wangangi manung kegino ha khupak chagirana matamadu da purbina mapa gi mawong matau odun mama bu phuge tawbada purbina chenchinduna baba imadi phubigunu baba nang na karigino ngonda baba korse aina nongonda chamara khana baba koguno haiba natro ha nang na aige chenthak tu khummi maram se kaigino karigino nang na karigino angang da phubiri do karigino nong mata so angang chenang na nungsine to bido maram karigino noi na mamsa jam phawre ne ha noi yam phawre ba law nang chidalo asum na mahana purbi bu khudang paiduna chingthok laga yum adugi mapanda thamlam makoina leiriba yum asidi mathon ahum suba yum dani aduga chawroba yum amani yum asida tongan ba kasing asida naha oriba nupi kaya marumna makhoi bu masabu yonana bagi damakka amamam da ningthina kesinna thongjinda leptuna leiraba matungda yumthak yumkha asida masing langamdraba nupa singna mafam aduda nupi sing asibu makhoi aningba thungnana bagi damak he lakpa mafam amani adubu purbine leiriba yum asidi hariba tabak sing aduga kariguma mata mari leinade adumapu purbine yumdagi hekta tanthorku matam aduda yum adugi mapada toine chatliba nupa sing amadi leptuna nupa ngariba nupi sing aduna purbi gi mong mata aduda yenglam purbi mafam adudagi khongkap amani chathoklaga leiba siri amada phamlami siri asi mahaki phampham yasangapko matamda mahangna tv yenge yadabagi larik pau yadabagi mapagi mathakta chinthakta khumlubagi sigumba mapane hek halakpa matamda yu ngauraga khupak amani charaba matungda kairak asida dumak phamduna mahakle mamana su thong hangdoktuna chaksa silaw haiba kawrakti maramdi mapa tumdri mapana tumkhraba matungda horen machanupibu kairak mokhongda uiduna tumliba adubu thangjilaga imungda hawdoklaga chak pijaraga tumhankhigedoriban hariba mawong ase yam toina purbi gi imung manungda toroki nongma purbina mamada haiki ima aise khoi baba na aina baba ko boda sauri se karigino aise na khoi gi na chana tabro ado janbi sungoro ngoi ruchi sungoro ngoi aise na kitang moi haibagi baba na ibu thina thoriro karigino aingonda baba na thina thorise matamadu da purbi gi mama na haiki purbi larik la sutamu mafam asida leiriba mongchi uredana larik la sutamaga afaba mi matik chaba mi oigedaban napana tawrido sel thoktabagi yungau bodu da tawri kaido bai nuksiroidoino nangsu aigi asani aigi manglani janbi amadi ruchi aigi manglan ngaktani nakhoibu matik chaba mi ama oinenabani imana nongan badagi factory da chatana thabak suriba nakhoibu chaba thaiba nakhoibu na hina singtambada aina angama mateng do honari dana adu thawai yaung hono ko noi babagi wafam do kaisu khalunu asumna haiki numidang oram orako matamda purbi gi mamana chak thong matam adu da makoi machimna ohumak pulap tv yengduna nakoi tv yegbase yam heman khre larik pabadi wa leba tv adum yeng leraga noi kamai tokdoino larik khara ka paw banoi matam adu purbi na khongki ima aidi na larik sum apaningde larik se sum tam ningde aidi tv yeng mase yam nungai tv de yeng badadi tumsu tumningde ima nang na khangda bawani noini skun chalon chalido aidi skul hek yobaga ojana takpa parasingdo aidi adum tumdana aidi leibne aini skun chalido kaisu kanadabane ado archana di ojana takpudo koloma ma pairaga pangi de
ado aidi karimta iningdeba aingonda school chalo haibase hairakanoba aidi larik tambase am talle yam tumningi TV yengbase sina khwaidigi hena nungai purbi nang adumaina tawrodi matau karamna mi oigani TV yengba haibadudi ngahaktang pothaba matamdi yengadabani larik haibasina khwaidigi maroibani akhoi lairiba akhoina larik lasu tamduna afaba mi ama matik chaba mi ma oinana bhona drabadi hayeng tungda kari oigani khangde ma aidi TV adum yengani TV yengbase aidi yamna nungai asumna purbina hairami amadi TV gi mamangda leptuna TV da lakpa isai amada machinna ohum jagoi saduna leram TV da lakpa isai magi tantha jagoi saduna laklingeda mahana mamai hut leithorokpada purbi gi mapa manakta leptuna sauna yengduna leram amadi purbi jagoi saramadi gi chap lepki amadi mahana TV muthaki chinang na chanu pising jinang like tamelini dai na chanu pising jinang larik tamalaga apau bumi oraga mokoi punsi semduri ne dai nangna yung na chanu pising ji am phauduri ba TV mamangda lepaga jogoi sa leijibu nangna mokhoida thadari ba paisa jingduna imung manungi chawkhana bo oina seasonaradi phadoba sinang mi oidori mi nangna sa jingje yengune se matamadu da purbi gi mamana haiki angang ni kaino kharadi matam khara toba tabani gyan ta daduna tawrini gyan taraba matungda makhoi matik chaba mi amamam oindaba yade habase masa na su phire bamam lawrokadoriban asumaina tawredana khoin huntokpa yaribro makhoi gi punchi tungi punchi kari oigadori geba sela lupam ta thoktre aina talaga cha lere ya changapga yu thakcha lerabani na nasana su semne su khangdre askai su kanda bawani da khoidau saugana na bawani yare ai ju thabak sudab nate dana ai ju thabak surga laisidi chak thiro chak to sa thiro asumna mahaki nupi na chak thirami chak thiduna chage haina toba matamda purbi su makut hamtoktuna mahaki pukham adu mapagi mamangda thangjilaga chak chage tobada purbi gi mapana harki aina nongonda kera haidro aigi chak chaba manakta nang thangjala kono nai haidro karigino nang na aigi chak chaba mapadi thangjali simram kaigino baba ai nangi na sana dro baba gi manakta ai chak thangjala chaba se kari kaige nang aingonda baba ko kuno haibna dro karigino nang aingonda baba ko rise nang namai du da nang thajalo nang matamadu purbi gi mama na haiki karino no angang adu da chak chaba gi damakta dum khanaba hori dubo kari kaige angang du na nanakta chak chaba du kari kaige ei mama nang magi misang changunu masa aigi sa nati kera haibna tro ina sigi angang se masi angang chi ubadane aini yum sidane aini yu thaklaga ina leiri base masi gi angang chi gi masak chi ubadane aina thabak chuning driba lo mapanda nang di leiraga nungti gi mapanda leiba nang ne hek mapanda leiraga aina tungdri phawba leibase masina aina khadai phe lo asumna angang chi chingthorok lagi yum madu gi mapanda mahok sagumna adum thamlam masi nungti gi routine oina tawroga thabak mokhang ma ki mapana yu thaktuna lakpa wahai ama hairubagi damak machanupi du chin kalli haiduna yumadugi mapanda dum thamgador asumna thamkiram mamana thengmada mapa tungkhraba matungda kausilaga chak pijaraga tumhangador asumna nungtigi hairiba mafam masida purbi gi punsida ahongba leitana torami purbi mathangi numite school chalami school gi class ta ojana takliba singadu mathwai amata changlamde mahak tumdunu leram amadi amuk school gi halakpada TV yengba matamdana thawai yauna TV yenglam amadi mahana larik padrabani na mahaki manau nupi ani edu larik paramti matamadu da purbi gi mamana haiki purbi nang chi umthokna nukti gi ngangnei dako larik kitang pau haibasi nang na yadri maram sikari gino nang na larik padrabadi ne karamna matau karamna mi afabu ma oigadori banoba nakhoi gi tungi punsi se kari oigadori geba matamadu da yumthangna ba koyel koba nupi amana purbi gi mamada iche ai hawai khita logeba hawai su loithokre hayeng amuk leiraga amuk singake kitang pharak tare chongo yani law yani chango kaidorogi che akhoi purbi ga yamna ngangnari sibo karigino oibe ma school chalaga ne school da tumi mama nabi archana na tami archana na ne phajana larik se tammi phajana iye ojana thakpodo mana ne school da hek ojana thakpodo dagi tumbasina yum sida lagana TV yengba adugi ngangnaramini matamadu da purbi na haiki anti koyel nang su larik tambrane larik tamde ko aduni akhoi nupi na larik tamake dodino TV yengba su am nungai sidi TV yengani khar leraga chawraga adum loirabadubu TV yengba si adum ngangba hairurga school chalu larik tamba chalu school do aidi yamna larik tamba do aidi yam tumningeba ai karimta thawai yaudi matamadu da koyel naik che ai purbi se khoida ngaktang puruge kanana khangni aina sum haibadagi school ge chaninga asu ai sum
kitang mongonda wari sage ba hoi puwo keso kaidi khara am tong angoi bema school da ne chatning dana khoning dana school ga to khara chatning na ba khara am thairo matam adu da makhoi gi thangna ba ka adu da puki amadi mahana chak thongna purbi da wari sarami purbi aikoina leri ba punsi se nang ta seng na karino khangbra nang chahi am nauri chahi 10 muk ta ngai nang loina khanga kininga sigidagi khara leraba matungda aikoina mafam sida hingliba mafam se angakpa mafam ne masidagi thokhrga topa sangsar ma lei haiba se nang di angang ni na khangoi adu nang larik tamadine loin khangakani larik tamba haiba sina khwai dige phabane aisu nangumna mafam asida chawrakhi ado aigi mana ibu larik tammo haiba se sungai hairakti aina su hairaktrabani na tamninglude maramaduna chawraklaga leisabi pharaga aigi imana chatlamba karbara dudane aini ngasi chatlise nangdi angang oibani na khangoi akhoi nupi gi punsi se amna lukhraba mafam asida aini hek leisabi pharakpadagi aigi isa se aigi hakchang si yolibani mafam asida lakliba nupa mayam su ubra makhoi gi aningba apamba thunglaba matungda akhoi da sel khara piramlaga chatkiba akhoi na naha oiring khaidi hariba thabak se adum tangai padani hingba yagani khara leirabadi miyoi bani na ahal osilakani kana gumba mata aigi inakta lepladuna makhoi gi aningba apamba hairoi doribani matam madudadi ai bikhani duna charakpe yai sorok to tholokpe yai aphang ba khulaga charakpe yai madugi punchi marendo ai isana ningsinglubada kiba yaw aduna noi mana school chalu larik pau larik tamu haido nang khara tau haujik tagi adu ohorobadi matik chaba mi ohorobadi aikoina mafam asida tori thabakse nang yawroi doribani hoi nakhoi gi ima aikoina toriba karbasi yawdi mafam ase nakhoi gi ima pokpa babado mapagini haibadi nakhoi imagi mapugini mahangna mafam ase kothe se mana chalairamani matam khara chalairam matungda mafam se thadoga noima hoi khungangda puruga chakhibani khungangdagi khara leraga amuk noima ga loinena mafam asida lakhibani nakhoi ma amuk lakpadagi mafam asida ma haina dabadagi amuk khungangda muk chakhi khungangda chatpa matamda mahak leisabi phare matam adu da nakhoi baba puruga lakpani matam adu da di nakhoi baba su yam pharami adu khara leragadi ma su yu thakre aduna punsigi khongchatse yamna oli yamna ohung banai lairga laisu tamdana imana harido nang madu tawo asumna koyelna purbi da poktak piram tasengnamak yamna luna mahak khanjiluti adubu mahaki puningda lariksi tamningbagi wakhalon khajiktangdi mahak phawrami adumakpu mahaki mabukningnadi aduk hangna larik tamningbe wakhalon de lekiti masigi matungda numidang ama chamanana imung aduda purbi mapaga purbiga imung aduda marai tawnaram asumna marai tawba sida yu thalaga aikoibu thina tawi karigino babana aibu baba kawbuda sauri maram se karigino haibina chingba purbina nungtigi ngangna badugumna purbina khumlame matam aduda purbigi mapana purbi chinthakta yamna khummi haiduna phuduna mahuk sagumna yum adugi mapanda tanthuruklam asumna mahakna purbina kairak aduda phamduna mahuk sagumna kairak aduda phamduna leiram makoina leiriba mafam aduda nupa kayama kakhalakpa nupa kayama kumthakiba nupa kayama kakhalakpa nupa kayama kumthakiba asumna purbina adumak yengduna leiram mamai thangda purbi mafam aduda tumthakiram khajitang thingjelakpa matam adu yorokpada mafam aduda lakpa nupa amakhangna piglibi purbi bu ubu matamda mina unadabagi tanja amada angang adubu tumlabani mama mapada sinaribani haibagi mawongda mahakna pangkhatuna angang adu yum adugi yum thaknomda pukhatki amadi purbi bu mafam aduda lakpa nupa aduna namduna ijat manganbiki matam aduda purbi yamna kapki nupa aduna haiki mafam asida leirabanina nangsu mafam asida leiriba sajat asi nangsu chatpa tabanine nakhoigi punsidi sineba kaisu khalunu nang asi karigi kapli khara leiraga nangsu sinpham sida lakadaba dum leire ai yam toina lakani ko nang kaimto khalunu asumna wafam asi mahangna yamna tukatchaba ki hangoiba mawongda angang adu hairam purbina wafam asi mahaki mamada su tamkide mahaki mapada su tamkide kanagumba miyoi amatada purbina wafam asi tamkiba leiti purbi tasengna yamna kiki amadi koyalna mangon haikiba wafam sing nupi oibi sing mafam asida nupi gi sadong yoli madudagi phanglakpa paisa na hingnana ba chatli
मदुगुमलबा नानथोकपा याद्रबा मफम असिदगी नानथोकननबा होनबदा चटलबसु करंबा लंबीदा चटकनी मही मसिंग तमदुना लारिक तमदुना अफबा मी अमा ओइद्रबदी मतिक चाना हिंगबा ngamloi असिगुमलबा की हंगोइरबा मफम असिदा चटलिबा लमचट असिदा अदुमक लैबा ताबनी हाइबा वाखलोन अदु पिकलिबा पुरबीगी मकोकता हंजिन हंजिन कोयलगी वाफम अदु मकोकता येरखि मसिदगी महा उंगदुना अदुमक लैखि मनाव नुपीसिंगा सानबा चेन चोंगबा यावखिदे फमदुना अदुमक उंगदुना लैखि महाकी मोंग मतौ असिदा ममानबी अर्चनाना करी तौरे हाइन हंखि मयुमदसु ममाना हंखि स्कूलदसु ममानबी क्याना हंखि अदुबु करिगुमा वाफम अमता फोंदोखि ममैथंगदा असुमना इमुंगदा टीवी यंगदुना लांगदुना लेरंबा पुरबी टीवी यंगबा यावखिदि एनजीओ ना हांगबा स्कूल अमदा मु लारिक तंबा यावबदुदा पुंगनिंग खरदि अदुमक महाक चंगबा वालम मतमदुदा एनजीओ गी स्कूल अदुगी मखोइगी ओजा नुपी अमना हाइखि पुरबी नंग लारिकता खितंग थवाई यावबदि वाले अदु नंग मफम सिदा लेबदि करिनि हेन हाइने मतमदुदा आई टीवी यंगमना ख्वाइद हेन हाइने टीवी यंगबदुदि यारोइ अदु नंग वारी पाबदि हाइनब्रा होय तंगाई फदन आई वारी दि हाइना दो माले वारी सो आई कॉमिक यंगबने हाइनानि पिक्चर यंगबदो अदुनि हेन नुंगाइनि होय होय सि यंग ओजा अदुना असुमना पुरबीदा लाइरिक वारी लाइरिक पिक्चर यावबो वारी लाइरिक सिंग मंगोंदा मथंग मथंग पीदुना नोंमगे असुमक पाबगी हैबिट हाइनालम मसीदगी पुरबी अंगक्पा मोंगदा अहोंगबा मलाकी महाकी मयुमदा इमुंग मनुंग चा इसिंग चारबसु चा इसिंग चाबा यावदुना लाइरिक पाबा होगलकी स्कूलदसु ओजाना ताकपा लाइरिक निंगथीना महाक इबा पाबा होरकी महाकी ममानबी अर्चनासु अंगक्पा ओइकी पुरबीगी होंगलकलिबा मोंग मतौ असिदा असुमना महाना लाइरिबा मफम अदु नुमिदांग वाइरमदा मफम अदुदा लाइरिबा नुपीसिंग नुपासिंगना लांगलिबा मोंग अदुदा महाक लाइरिक पाबा यारमथि अदुबु मखुत अनीना मनाकोंग मेनसिंदुना लाइरिक पाबा होरकी महाना मपानदा लाइरिक पाबा होरको मतमदा महाकु इज्जत मंगलंबा नुपा अदु लाकपा उखि कीदुना महाक इमुंग मनुंगदा चेंसिनखि मपानदा महाक अमुक हना थोखिदे मसिगी मतुंगदा युम अमगी मखोइगी कागी काचनदा लाइरिक पाबा होरकी मागी मोंग मतौ होंगलकलिबा मोंग मतौ अदुदा अंगकपा ओइखि पुरबीगी मोंग मतौ होंगलकपा सिदा युमदा इसौ लांगदुना मतम पुनमक्ता पुरबीदा फुबा महाकी मपा अदुसु पुरबीगी मोंग असिदा अंगकपा अमा फाउरन अदुबु पुरबीगी मपानदि नोमता थागत वहाई अमता हाइरमथि असुमना सही अनि अहुम सिदा पुरबीगी पुंसी लाइरिकता कन्न माइ उनसिंदुना अवोनबा अमा लाकपा होखि तौगे यावना तौरबदी निंगे यावना निंखरबदी खनगे यावना खनखरबदी पुरबी अंगकपा फंगना महाकना तमलिबा स्कूल अदुदा महाकी रेंग मथंग मथंग हाइगलकी असुमना इंग्लिशिंग अनि तरामाथोय यौसलकपा मतमददी पुरबी महाकना तमलिबा स्कूल अदुगी ख्वाइदगी मार्क यामना फंगबा छात्री अमा ओइरकी महाकी होंगलकलिबा मोंग मतौ असिदा महाकी ममा आमना हराउजकी असुमना तौरपदगी पुरबी मखा ताबा महि तमननबगीदा महाक इंग्लिश मीडियम दा तंबा पामकी अमदी एनजीओ गी नुपीदुदा महाक हौदोकी असुमना हौदोकपा मतमदा नंग इंग्लिश मीडियम पामब्रने नंगना पामलबदी आई लोइना सिनगे असुमना हायरगा एनजीओ गी नुपी अदुना महाक इंग्लिश मीडियम स्कूल अमदा पुदुना चटकी मदुदा महाक फोम मेमजिनकी अमदी महाकी मार्क वांगबा अदुना इंग्लिश मीडियम स्कूल दुदा महाक पुखलकी असुमना खलकपा मतुंगदा फैक्ट्री दा थबक सुरिबी ममादा पुरबीने चेंदुना इमा आई इंग्लिश मीडियम दा मिंग चनबा यारे आई सिदगिदी इंग्लिश मीडियम दा तमनी ममाना याम हराउजकी उथोकना नुंगाइजरेदा नानाव नुपी अनिसिसु असुमना लारिक फगलक्तना इंग्लिश मीडियम दा तंबदुना आइना पामिसे इमा लारिंगेदने नखोइगी नहिना सिंग तमनबा नखोइ मतिक चाननबा आइना पुथोकपा ngamdrabasune आई अंगamba थाक्तदि नखोइबु होनगनि होइ इमा असुमना पुरबीगी पुंसी अवोनबा अहोंगबा मलाकी मतम पुनमक्ता लारिक कया पारमी नोबेल कया पारमी महाकी मोंग मतौ अदुदा एनजीओ गी नुपी अदुना तोंगा तोंगा लारिक अफबसिंग खन खनदुना मंगोंदा पिरम अमदी महाक पारमी लारिक पाबगी हाइनबी लेरकपदगी पुरबी करिगुम्बा वाखल अमता चंखिदे मतम पुनमक्ता लारिक पादुना मतिक चाबा मी म ओइदबा यादे हाइबा वाखलोंदा चप युंगना लेपखिबी पुरबी असुमना मखा तारकपा मतमदा क्लास 12 की एग्जाम दसु महाक मकोक थोंबी माइ पाकबी अमा ओइरखि एनजीओ गी नुपी अदुदा पुरबीना हाइरमे मैडम अखोइना सिदा तमिबा लारिक तंबसि नतबा अखोइ लारिक तंबसि अखोइ स्कॉलरशिप तौरगा मपालमदा लारिक तंबा इमानबीसिंग स्कूल दे याम हाइनी अदो मसिबो अखोइदि तंबा यादबा जाला ए व्हाई नॉट करिगी तंबा यारोय ट्राई तौसे नंग करम मपालमदा तमनिंगे यूएसए कनाडा स्विट्जरलैंड इंग्लैंड नंग कदाइदा तमनिंगे
मैडम अदुदा तम्मदी पैसादी याम चंगनी पैसागिदी कैसु खलुनो नंगना तमनिंगबदो खलो अखोइना नंगुम्बी मतिक चाबा म पुथोकपा हाइबसे मखा तारकपदा नंगुम्बी कया असिगुम खुदोंग चादब नुपी मचा कया नंगना खुदम चंगदम ओइरगा मखोइबु लमजिंग लमथाल कदोरिबनी अदुना नंगना पामा जगादा हायो अदु फरेनी फॉर्म से लोइनमक थारसे मपाल लमसिंगसे स्कॉलरशिप की मखादा तंबा याबसे अदो लोइना थारगेको असुमना नुपी अदुना तोंगान तोंगान मफमसिंगदा स्कॉलरशिप की मखादा चे थादुना महाकी फॉर्म मेंजन बाहोके महांगना फंगलपा मार्क्सिंग तंगाई फदबा चंगबा मचाकसिंग लोइनमक पीबा हौके नोंगमा नुमिदांगमा एनजीओ की नुपी अदुना पुरबीबु कौरकी अमदी फोन सिदना वारी सानुलाव हाइदुना फोन अमा पाहनकी फोन अदु महान हेक पाइबु वारी सानुरबु मतमदा महाक यूरोप त लेबा यूनिवर्सिटी अमदा पुरबी तमननबगिदमक खलकपगी कॉल ओइरमकी कॉल अदु महाक नुंगाइमनबा हराउमनबना ममितुगी मपी ताबा मखै कपकी मसिगी मतुंगदा एनजीओ गे नुपी अदुबु पुरबीना कोनसिंदुना ममितुगी मपी ताबा मखै कपचकी महाकना महाकी मपुनसिदा तौबु ngamlaroidoba थबक कया महाकना कन्न होनजदुना असुमलबा एनजीओ अदुना महाकपु मही मसिंग तमहनबिबा महाकी मनिंग थुंगनबा सिगिदमक महाक यामना कपचकी मसिगी मतुंगदा महाक मपालमदा चटनम होनबदा वीजा साबगी वाफम अमलाकी वीजा साननबु होनरपदा महाकी डेट ऑफ बर्थ चंगदबा यारकथि मसिगी मतुंगदा एनजीओ गे नुपीदुना हाइकी पुरबी नंगी बर्थ सर्टिफिकेट लेबे नत्रो मैडम लेनी अदु युमदा चलगदी लौरुबा यानी फरेनी लो युमदा ससिलो असुमना मतम कुइना मफम अदु थादोक्तुना एनजीओ गी मफम अदुदा लेदुना लारिक तमदुना लाख्रबी पुरबी मफम अदुदा महाकी ममा उनरमी लोइनना महाकी मनाउनुपी अनिदसु उनरमी अमदी महाकी ममानबी अर्चनासु उनरमी लोइनना ममादा बर्थ सर्टिफिकेट लेबे नत्रो लेखिबनी आई पुथोरके पुरबी महाकी डेट ऑफ बर्थ पुथोरक्तुना महांगना पाबा मतमददी पुरबी गी ममाना महाकी मसादा मचानुपीसिंग असिदी करिनो अमा खंखरनी हाइबगी मवंगदा पाखतपा थुकतपा मतरमे अमदी पुरबीना डेट ऑफ बर्थ तो पाइदुना येंगलमे अमदी महाकी ममितगी मपी लेपा लेतना थाकी ओ माना हाइकी इमा अइदी नंगना पोक्तबो ओइरे अइदी नान मकई इमा नंगसे अइगी इमाने हाइदुना लेबनी अइदी मालेम सिदा अइगी इमा अइगी बाबा लेरमद्रे चेन चोंगदुना सानरपी नुंगसिरबी अइगी चन्नुपी जानबी अमदी रुचि अइगी इनाउनुपी ओरमद्रबा असुक सांगलबा मतमसि इमाना अइंगोंदा लोटपिरक्लिबनिने अदुना अइगी बाबाना इबो अइंगोंदा बाबा कौगनु अइ नंगी नपा नति हाइदुना अइंगोंदा थीना थीना फुखिबदु इमा मदुगी मरमदो अइना नहान मकै खंगदबदो ngasi thi khang leima ai nangi na cha oiramdre koima matam madu da purbi gi mama na purbi bu konsindunu kablami purbi gi thamoi kai khi mahak ke aseng mama pa kanano mama kanano mahak amughana mahak ki mama ne haina lejaba aduda makhata na hanglamde asumna mamitigi mapi taaduna purbi ningba kaina laki adubu एनजीओ की नुपी अदुना मपालमदा मही मसिंग तमननबगिदमक्ता एनजीओ की खुथांगदा स्कॉलरशिप की खुथांगदा मही तमननब होनब अदुदा वीजा साननब चेचांग थारमी अमदी महा रेड लाइट चौरखिबी नुपी मचा अमना निंगथीजना मही मसिंग हैरप मोंग मतौ मतिक चाबा मी अमो ओइननबगिदमक महा मपालमदा मही तमननब सेम साबा लोइख्रे अदुबु पुरबी कनागी मचानो पुरबी की ममाना फैक्ट्री अमदा यावरिबा फैक्ट्री अदु अहानबदा फैक्ट्री अदुदा थबक तौमिनबा मियोय अमा अमदी मफम अदुदा थबक तौमिनबी नुपी अमा मतै मनाव अनिदुना थमलंबा मचा नुपी अमखक ममा मपा अनि थौदोक अमदा लेखिदबा मतुंगदा पुरबीबु मचा सकना योगचरखिबनी मसिगी मतुंगदा महांगना मयुम पालबा मतुंगदा मचा नुपी अनि जानवी अमदी रुचि फंगजखिबनी असुमना पुरबीबु योगचरखी मसिनिंग असिगी वारी रेड लाइट की मफम अमदा चाउरखिबी मफम अदुदा निंगथीना मही मसिंग तंबगी खुदोंग चाबा फंगदबा मफम
नुपा नहासिंगतगी सानै युनेफम ओइबा मफम अमदा लैबा नुपी मचा अमखकना महाकी पुंसीदा थेंगनरखिबा खुदोंग थिबसिंगी मरक्ता सिंगनबा अमगा लोइनना होनगे यावनो होनरकपदगी ममै थंगददी मकोक थोंबा ngakta oiraktuna ख्वाइदगी फबा मपालमगी यूनिवर्सिटी अमदा मही मसिंग तंबा फंगलखिबी पूर्वीगी असेंगबा थौदो वाथोक असेंगबा वारी अमखंग ngasiगी थौदोक असिदगी ताबिरगा दोंगी पोनिंगदा करी फाउबीबगी अफबसिंग लोकसिनबियु वारी असिदगी अफबसिंग लोकथोक्तुना मखा थाबा अदोम अदोंगी चेलिनाव इमुंग मनुंगदा शेयर तौबियु लोइनना अदोम अदोंगी थमोइदा हेना अफबा फिरेप अममम लौबियु ngasiगी दमक्तदी जेम्स हाइगुजमना ताबिरिबसिंग पुनमपु अमुकहना खुरुमजरी।